Moirang Kangleirol Yaudana Manipurgi Puwari Kaidonungda Mapung Faba Yaroi Haina Moirang SG MLA Thongam Santina Fongdurakli KK Moirang Kangleirol Kanbalupna Sinduna Moirang Pansang Laikai The Laiba Kambi Kaitilda Nungbi Yungbagi Thoramga Marilenana Wafamasi Fongduklatuna Mahakna Hai Moirang Asi Matamamata Ningthopan Laibak Ama Oirami Moirang Kangleirol Haibase Moirangki Oiba Puwari ni Puwari asi research scholar kharana lana sandoknaba hotnarakliba asi laibak thipani Moirang Kangleirol ge sayol taret ki aroiba sayol ni hainariba khamba amasung thoibi gi matangda resource person kharana thijinba watpana lana pauthokli khamba thoibi asi phunga wari amagum uhannaba hotnarakpa kaya thengnei masi makhatana tobigano khamba thoibi gi wari singbul sing asi asengba thokiba thodok singni haibgi chap chaba khudam changdam kaya ama leiri Thoibi masamakna saramba phi amate khamba thoibi ka marileinaba maru oiba mafam kaya haujiksu leiri KK Moirang Kangleirol kanba lupna Moirang Kangleirol ga marileinaba mafam kaya thattoktuna tungi mirol da khanghanabagi tamak thamlamnaba hotnariba si singthaningai ni Lupasina Lokalakpa Khongthang Singda Angamba Mating Pangani Masigi Mathakta Moirang ge Kaithel Mapan Leiramba Mafam Sing Yauna Moirang Kangleirol Kamari Leinaba Mafam Sing Semgat Sagatpa Amate Ningsing Yumbi Yungpada Achangba Senfam Sing Puthoklagani Hainasu MLA Thongam Santina Makhatana Fongdokhi Masjid lagi nung yung bagi kaje no pati tako nung yung bagi biar pada madu sangga dapat nung yung bagi ada di tahu dah pada kali itu itu putuk kadi adu madu tiga telah madu kan mana orang Kangleirol kan belum nak orang kan lah aku orang ini siang laba mafam orang Kangleirol jauh dari Manipur di ikhtias mafum ada hari itu pun dah siang beler orang lebak kamu ini Manipur perjalanan dari perjalanan Manipur perjalanan tak nak kau dah Manipur boleh di perjalanan baru ada orang kita perjalanan asal umat Biduna, Moirang Kangleirol kan menurut nak buat jadi macam mapung pala pangthok dah buat dah mati pangbiu hai itu mah ayi mereka lagi Manipur perjalanan di maru ini Moirang kini perjalanan sumpah pungsi jadi jadi kau itu pangbiu lagi ni hari kita sebab lagi ada kajian dari bawah dah library bayum pusing nusu kau pusing nusu madu katuk biu wakil soal dari yang kita kini hari kita sebab itu tamjaraga kau Moirang kan pada amat Manipur kan pada kau pun nak sebenarnya Nakalamaromda KK Moirang Kangleirol Kanba Lupke Secretary Hemamcha Satyajit Nahai Moirang Kangleirol ki matung ina Moirang da Kaithil Mapan Leirami Kaithil Mapan asina Leiramliba Mafam Sing Yauna Moirang Kangleirol ki Mafam Chamanifu Mangarom matam gi matung ina kaunakre adumoinamak Moirang Kangleirol da Kangleirol iba ahal singgi lairik-tage KK Moirang Kangleirol Kanba Lupna Thigatpada Tongan ba mafam mapan haujik faubagi oina fangba ngamle mafam sing asida ningsing yumbi yungduna miyam da sak takpagi thoramase pangthoptuna lakpani lopasina puwari ka mari leinaba mafam sing kanna bahotnariba asida miyam nasu mateng pangbiu haike tharamatuda Moirang apunba maira paibi imalop mampil amasong apunba nupi lop anul Moirang branch ke Thomi Singh amade laikai ke ahal kaya su saruk yakhi Haiba wafam asi akhoi Moirang gi maru oiba ahiba kaya niga thamba hori kaya da akhoi thela thambe haiba mtum si akhona mana thijila mutunda wafam si akhona ahiba laikai sigi ahlaman sing agi lerikta leram gala mi bona sing bona kuthana thila mutunda sahi ani ahum sanna thijila mutunda thama se akhona summe na khala kana mtum se ninjaki bani Moirang Kangleirol gi maru oiba mafam sama ga nukuda manga nung yuna miyam da tungi sadon sudon ha oda tam ga duba mafam si nina mayam na mateng pangbiraga lairiga mafam sing puchel chauna koi punna mangna amana amai mateng pangna bana pangna kan da hariba lemhoriba koi Moirang Kangleirol ga mari leinaba nungsing amadu le pamsing Moirang Kangleirol gi maru khambagi sudi le punna mak sige koi nungka du bes su